Kumja Lisingani Kunganitoi the Pangtokhiba Taraganitoi Shuba Manipur Legislative Assembly Mikhal Gamari Lenana Thangatlakkhiba Tongan Election Petition Kuntraga Humdoi Ngasi Fauba Loisindana Leiribasi Democracy gi Yamna Maraibak Thibani haina veteran politician Okram Joina Fongtarakli Hiramasiga Mari Lenana Ngasi Manipuri Leiba High Court Bar Association gi President and Kumarjit ka Unaduna case asigi matangda warishanaduna atuba matamda Yengsin binanaba Hiram Labamatung, Paumi Singa Unaba Amada, O Joina Makataraduna, Kumja Lisingani Kunganitoida, Pangtokhiba Taraganito Shuba, Manipur Legislative Assembly Mikhalgi, Sit Humfu Laibagi Manungda, Mikhal Gamari Lenana, Thangatlakkhiba Tongan Election Petition Kuntraga Humdoi Ngasi Fauba, Loisindana Leiribasi, Democracy gi Yamna Maraibak Thibani. Asigumba case asi tha taruki manungda Loisingadabani haiba wafam Leirabasu, Ngasi Fauba, Loisinba ngamdana, Leiba Kaknatara case asi Namshinduna Thamkiba Tarabadi, Democracy bu Miraibani haina lawi. Lamdamasida Leiriba Assembly Constituency Humfu asigi, Leifam Tokpa, Just Manga, Ngasi Fauba, Masing Suna Laikiba Amata Yaude, Democracy Chatpa Laipak Amada, Angan Basaruktagi, Hauduna, Executive Amadi, Judiciary Anigi Marakta, Yetnaba asi Matam Sangnadagi, Tauduna Laglaba Wafam Amani, Executive na Judiciary bu Control Tauduna Chatli. Parliamentary System of Democracy na haurakpa matamdagi asumna lakli loinana India gi achoba state singda pangthokpa mikhal singda thorakpa tongan ba election petition gi file sing mage state adugi court singda loina laktuna loisinagani adubulamdamasigi oinadi court laifam thokpa just gi masing watpana ngasi fauba mapung fana tawbu ngamdri haina fongdoki 2022 da karamaina election tawge haidudi matam tu mayam na kangre election tu hek loibaga Manipur gi seat humpu da seat contractor ki election petition file tawi ari ba election petition asi humpu gi manung da contractor file tawgadi 10 number of seat of the house of the Manipur legislative assembly sigi at least 63% about 60% gum se tawri election tu da lali natraga summi haiduna adaida court no decide tawnu bagi wafam da representation of people Act Section 86 na kari hai sigumba judiciary election gumba prajagi Maraibak lekwadariba miyamgi Maraibak lekwadariba chauraba sarkar amagi mandate pi matamda madugumba election petition nataga madudi kuina thamba yaba nati yarage thunda loitho aduna mase tha taruki matungda loyu hai maybe humanly impossible sometimes adubo madu ngamdabane na sum thamdra hariba adugumba casing adu adum mangangiba taragadi sumnanda sukpemnaga whatever circumstances it may be sarkar ki makai dagi adugumba court ki makai dagi adum bisa adu tawdu sakargadi gannatantra ki Maraibak onthong thibane na akoina lowi